Masi phongkiba tongan-tonganba pausisinda yaukiba pausing amadi social media dagi lokachaba pau khara update pijari ahanbada headline hana pajari. Barma gi Yasaki o township ta PDF ka military junta ga nongna kuthona bada PDF ki lami ohum sire kaya amana aso apan nangre hari arambai tingol gi PRO Robin Mangang khoirakpam gi update single loinana Meitei naba krim amagi wathok social media da viral oirakibaga mari lainana Khetri mayum Bonila gi maral KCP na lebak miyamda khangalagli masing yamlaba IDP sing makoigi masa masa gi yumda hanjin handaba tarabadi relief camp singda hanjilaroi haiduna ngarang Kangla gate mamangda wakat khongjang sangsinkre Laitan Pokpida Kuki Khul Singi Lambi Semba Yaroi Haina Phongdoragli BOSEM gi chairman Loktokibagi Wathok PR Lengna Sumthoknaba Honabiu Mahiroi Singna Akanba Iho Laknaba invite Tawiganu Haina Mahiroi Lup Taruki Maikei Phongdoragli India ki petrol chemical factory amadi pharmaceutical industry singna niyam kaina petrol chemical supply tawduna Myanmar da methamphetamine sunglabra haibagi singnaba leire ED na narco financial investigation tawduna red chathakre IDP singa khwaidagi naknana awa ana tanaribadi BJP khaktani haina A Sardana phongdorali IDP sing December thagi manungda masa masa gi yumda hanjin hannabagi damakta kokomina lusingba wakat khongjang sangsinnaba warep lokre ngasidagi hawgadoriba ningtham mifamda opposition na SIR gi wafam pukhanaba sem saba loikre cyber attack matung Assam Rifles na sathagiba operation da bunker amadagi IED manga phagatkre babokta sel thaba hajingpot numita ke kakpa athingba thamkre aina leader oigi hariba makhei aikoi masel apunba haibadu oiba ngamloi haina utamna phongdorali Jiribamda Myanmar refugee chada homponidoi ponmai putra manga biometric enrollment tauba loire khwaidagi khudong thiningai oiba mongda yua haganba mafam singi manungda Manipur yauri IDP singi protest marakta pangthokiba Sangai Festival British band blue gi musical concert natana ataidi miyamna saruk yakhidre Haujik Pao Santona Pijari, Myanmar da Lariba Tongan Tonganba militant group singa, military junta amadi masiga Chanminariba Mapang singa leptana khut thongna rakpagi makhat chatharakpada Barmagi Yasaki township da Nauna amuk PDF singa military junta ga khut thongnabada PDF lanmigi ahum sire khara amana aso apan nangle hari military junta na chathariba military offensive asigi manung channa aukiba November 13 da Kuki Furuki miyoi singna namna tariba India ga Nariba Myanmar gi Chin state da akanba air strike chathaduna Chin revolutionary lanmi chama taramanga gi mathakta hatkhibasu laikre haina Institute of Chin Affairs na release torakpa data amagi matung ina hari report asina makhata na hai military junta na Chin state ki manung chaliba Mindat amasung Phalamai township da akanba mongda hanjin air strike chathaduna lakle tawdok aduda rebel singi maikeida chauna misimina amasung aso open kaya nangki air strike aduda Chin revolutionary soldiers chama taramanga yauna miyo chama kunthamanga gi mathakta hatkhibasu leire Makatarakpa Pauda Arambai Tengol gi PRO Robin Mangang khwairakpamna asumna update tawrakli Hana tumduna lairabasu mikap tholaktuna mitop miyancha singna sum sangsilakpabu khanglaktuna Assam mikap thokre Nagaland da opposition laikhidre pulap punsinkre mitop ki sangpham oiramba Mizoram mitop khandokpa hokre Arunachal APO na yam kanna illegal kaya khandokli Tripura gi ningthongna lusingduna apunba indigenous sagatkre Manipur na BJP Congress launari IDP singna ikhenglakta yum changjage lauri praja miyamna nungtigi isai harau kumhaida ngawduna leiri aikhoi masel singthanari haina asumna nungaitana update piri Handak iramda masida Meitei naba krim amagi wathok social media da viral oirakhibaga mari lainana Kangleipak Communist Party na hakchina lawbaga loinana luki miyoi mangana saba akanaba team ama semduna thijinba haurakhi haina aina tingkraba loop asigi lalolup Kangleipak Communist Party gi publicity secretary gi thawpuriba Kanglei Purel na khuyek piduna press ta thadorokpa chirol amana hairi Cherosna makhatana hai lupna thijinba sigi manung channa hawkiba November 10 sagolchen numitta KHH Bonila ga loinana taingo singjamai amadi grocery nauremna
Kangnaba transgender anisu yauna lupna mafam amada laknaba kanghanki adubu atopa party amana kawi haiduna numit adumaktada makoi lakhide adubu thangnaba numita makoi lakpaga loinana wahang pahang chathaki matam aduda Bonila hariba nupi macha asina party gi wahang pahang chathariba camarade sing aduda semjin sajinba wafam kaya pongdorokpaga loinana cream adu Manipur gi mapandagi sienduna leiraga mahaki sendong kharagi damak yonbani haina phongdoraki makhatana wahang pahang chathabaga loinana cream adu mapal lamgi kadaidagi lobano haina hangbada online gi khudangda lobani haina khungki adubu chapchaba lowkhiba online gi website adu karambano hangbada mahangna semjin sajinduna ngangba oibana pakhum adu piba ngamkide hairi cherol asina makhatana hai party gi camarade singna makhogi mobile phone sing piraknaba haiki adubu mobile phone yawrakte haina khumlakhi adubu camarade singna singnabadagi makhoina tonglakliba gari aduda thiba humbagi thabak chathabada mobile phone mari gari adugi manungda lotlamba thengnaki phone sing adu hangdoktuna check tawbada proof oiba yaba data sing ayambana manghalambagi khudam phangki adubu chitha nanda hoba data khara di phangki maduda Bonila amadi mahaki mapuroiba khabagi mobile dagi Didi Healthcare haina mingthonba Gazirabad leiba wholesaler company amadagi many transfer tawduna lupa lakh mapan henbagi cream amasung lotion hapnaba contactor singda tangkak naina piece amada lupa kunmanga amadi lupa tarahumdoi singduna laikhibagi proof phangba ngamki cherosna makhatana hai Bonila gi mobile phone dagi Dr James hariba USA gi Meitei naba brand cream asi kakching moirangthem laikai da leiba Bonila gi mayumda imung manunggi myoising yauna sabagi video adu uba phangki makoina cream asi saba Benobet A amadi Medicilic ointment hariba hidak makhal ani asi happy haibasu khangba ngamki loinana Dr James haiba USA gi brand cream asigi logo adusu internet tagi download tawraga sticker oina print tawthoklaba matungda ahangba jar sizinaduna napsinduna original brand adu saraga yonbani haibasu chapchana khangba ngamki masida miyamda khanghanjaningba amadi masida mai tainaba cream asi sembada hapliba Benobet N amadi Medicilic ointment asi steroid yaubana skin gi akanba anaba layong kharada doctor gi prescription yauraga saurangna hapta amukta hena sizina handaba hidak singni adubu hariba machal sing asi yauna semlakba cream asi masagi ojaba kharagi damak customer singda night cream amadi lotion oina semlaga akaknaba mamal leitana punsi chupagi oina su sizinaba yai haijinduna advertise tawduna yonba asi makhogi achoba maral amani hari cherosna phongdokpada masigi cream asi sizinaruba customer singda soholamgadabadu iraicha singnasu khanthabiu makha tarakpada lupa lakh mapan henbagi container asi chaurangna container lising nifu piece hena phangi maram asina makhoina sahi ani hena tawrakiba business asi ijam chamba apikba scam ama nate haibasi aikhoina khangba ngamki cream asi sabada sizinariba Benomet N asigi mamal asi MRP da sumnagi lupa 50 muk khaktang piba asiga Medicilic ointment asigi mamalna MRP da subnagi lupa 155 muk piba hidak asiga subnagi kg amada lupa 100 mukna phangba lotion cream base asi mix tawduna semba sasinaba Meitei naba cream asi gram 30 gi container piece amada lupa lising amaga chamanga da yolambani haibasi khangba ngamki lup asigi cherol asina makhatana hairina makhoina yoliba mamal asida pakhalubada container lising nifu asida pabada miyamdagi namthak tawduna cream amada lotion asi yolaga khonggatkiba senfam asi chaurangna lupa crore taruk khara henbagi senfam oigani hairi hariba senfam asi phanglakhiba data khara adu khakini ayamba data singdi makhoina mangjongnana manghan tahan kharabani makhoigi miyoi kaya thadoktuna cream asi yolibasi sahi ani gi mamangdagini haibasi miyamna su hena khanglaba ngakdani wahang pahangi makha chatarakpada khangba ngamki haibadi Taingo Singjamai amadi Galaxy Naurem hariba transgender ani adugi Bonila na cream adu original cream ni USA dagi chenbani haijilaga cream sing adu miyamda makhoibu sizinaduna yolanbani haibasi khangbaga loinana makhoi anina cream amada lotion charangna piece lising 15 rom yonkhre haibasu khangba ngamki hairi aroibada
Imung manungna chatharamliba aranbasing asigidamak ahakpa cherak ama piduna warakpa yabani adubu ichalisi ama oibagidamak ahakpa cherak makti piraroi Bonila na tawramliba aranbasing adugidamak mahakna tawgadaba adu partina miyamna khangalei madudi mahakna yolamliba sajinnaba maiteinaba cream adu sijinnarubadagi soklaba customer khudingmak mahakna fatriba phawba layengba loinana maduda changadaba senfam khudingmak mahakna puthogadabani aduga major khul amadi kakchingda leiba Bonila Fest Intenstic Clinic amadi Bonila Clinic hariba clinic ani asi partina athingba thamjille loinana Bonila amadi mahaki imung manungna miyamdagi namthak tawduna khomgatkiba senfam sing adu numit mangani gi manungda party da pikhalakadabani karigumba party thamliba wafam asi thabak oina onthoktrabadi maduda thorakpa afafatagi teksak masa masana pujagadabani hairi Sahi ani makai hena relief camp ta awaba kaya khangduna lerakliba ITP singi awaba ubidana lamdam asida tangdu leitaba hanjillabagum Sangai Festival pangthokliba asi yaningde ngasidagi hauna IDP sing relief camp singda hanjillaroi haiduna tongan ba relief camp singdagi lakpa masing yamlaba IDP singna Kangla mamangda wakat khongjang changsinkre tongan ba mafam singdagi lakiba IDP singna changsinkhiba wakat khongjang adu ngak senabagi thabak tawriba police ki kangbuna chathaba yaroi haiduna athingba piki adubu IDP singna police kangbu aduga wari sanaraba matungda atenba matam kharagi oina Kanglagi mamangda masing yamlaba IDP singna wakat khongjang chathaki wakat khongjang aduda saruk yakiba Churachandpurdagi Irom Abung kauba mioi amana phongdokpada lengakna ngami matagum athingba kaya marakta Sangai Festival pangthokliba asi yaningde sahi ahumrom lanjen aduna awaba kaya IDP singna mayoknaringei asida Sangai Festival pangthokliba asinadi lamdam asi tangdu laitare haibani IDP singbu khunda laitanaba thabak thoram singda lengangna thabak paikhat piraktaba asi aduki matik pende haina phongdokhi Imphal East ki uyok sing amasung letan pokpida kuki singna lambi semnaba honariba thorang asi khudakta sarkar gi maikaidagi lephangadabani kuki singna makhoigi maramdamda lambi semba kaide adubu Meitei gi khul oiriba letan pokpi khul phawraga kuki singi khul semba yaroi lambi semba yaroi haina khundrakpum kendra gi MLA thokchom logesona phongdokre mahana makhatana haikibada uyok singi saruk asi matam amada village chief oiramba Khailet Haukiptagi Laitan Pokpi Village Authority na Laiduna Khulgi Oina Register Taukraba Mafam Amani Maram Aduna Mafam Asida Kuki Singi Oina Lambi Semba Asi Yaroi Hiram Asigi Matangda Manipurgi Governor Gasu Unaragani Mamangdasu Imphal East ki DC Masamak Laktuna Masigi Matangda Home da Aiba Chiro Tharagani Haina Kangalamba Laikrabani Maram Aduna Hiram Asida Sarkana Miyang Changfam to I Hairakli Board of Secondary Education Manipur ki chairman lauthokibagi matangda Education Department ki under secretary na hokiba November 13 ta thokiba order aduda palliba wafam sing adu paruba matamda Education Ace ki mari lainaba official sing asi masagi mathau masak khangjadre haina mahiroi loop tarukna lawi loinana asiguma mari makong samnadaba order tholakiba asi yamna ikai ningai ni asigumba daite yaudaba wafam sing asi phongdokiba Education Department asi huina khongadabada gadhana khongi haibaga manare BOSEM ki chairman lokthokkibaga wathok asi PR lengakna tumthoknaba honabiu mahiroi singna akanba khongjang laknaba invite tawiganu haina lamdam asigi mahiroi loop taruk haibadi AMSU MSF Desam KSA Suk amadi AIMS ki president singna koyek piduna press ta thadorokpa chiro asina khangalagli hiramasi ki matangda loop taruk ki maikedi wafam kaya thamlagli wafam sing adudi BOSEM ki chairman ki post lownabagi damak education S department na notification ama haukiba lisingani kunmari gi October kunmari da thokibaga loinana the Manipur Secondary Education Act lisingam chamapan hombudrani thoi section tarani thoi amagi makada Akham Joy Kumar bu deputation da BOSEM ki chairman ama oina lisingani kunmari gi December tarukta lengangna hapki BOSEM ki chairman oina Khankraba Akham Joy Kumar bu khangogdana maram amata pidana chaliba chahi asigi lisingani kunmanga gi November kunma thoida mahaki famdagi lauthokhi aduga numit asimakta da bureaucrat officer amabu BOSEM gi chairman oina hapki masigi matungda chaliba chahi lisingani kunmanga gi November 13 ta education S ki under secretary na order ama tholaktuna Akham Joy Kumar bu chairman famdagi lauthokhiba adu mahaki appointment order gi anisuba
Perapta Khankiba Wapam Haibadi NOC Amadi Release Order Adu Paikatabana Mahaki Tam Adu Tensile Amadi Masina Maram Oiduna Mahaku Chairman Phamdagi Lokthokpani Haina Maram Piraki Achiguma Thong Asina Masa Masagi Makhongda Thangna Yansinjabani Haina Lawroidabagi Maram Leite Haina Mahiroi Lup Tarukna Phongdorakle India के अवांग नोंगपोक स्टेट सिंह मरु ओइना मिजोराम अमसुंग मणिपुर फाउना म्यांमार द सुंगबा नार्कोटिक्स ड्रग्स मेटाफेटामाइन गी प्रोडक्ट सिंह सेंट्रल इंडिया अमसुंग नॉर्दर्न इंडिया दा मरांकाइना सप्लाई तौब थेंगनरकपदगी एनफोर्समेंट डायरेक्टोरेट ईडी ना मिजोराम मणिपुर दगी हौरगा गुजरात की मफम सिंगदा नार्को फाइनेंशियल एक्टिविटी लैरबरा हाइबगी चिंगनबगा लोइनाना पाक्सना रेड चथकरे एजेंसी की पाउना हाई म्यांमार दगी चथरकलिबा नार्को ट्रैक एक्टिविटी सिंह असी इंडिया दा चाउना सिंगनबा ओइरकपा मरमना करम तौना मेटोफेटामाइन गुमलबा ड्रग सिंह असी सुंगमदा सिजिनरिबा पेट्रोकेमिकल सिंह असी नार्कोटिक्स ड्रग्स फैक्टरी सिंगदा करमना इंडिया रोमदगी यहलिबनो हाइबगी इन्वेस्टिगेशन अदु इंडिया गी नार्कोटिक्स ब्यूरो अमसुंग एनफोर्समेंट डायरेक्टोरेट सु मोटो केस अमा लखोतुना इन्वेस्टिगेशन चथबा हौखरे इन्वेस्टिगेशन गी अहुबो मक्तदा म्यांमार मचा सिंगना इंडिया गी जीएसटी असिबु सेंदोंग दमक लाना सिजिनरे हाइबा खंगबा ngamki investigation aduda investigating agency singna Myanmar da base tauba senjau paiba drug lot sing India dagi huranduna paiba GST number sijinare haiba su khangba ngamki hariba GST number sing asi Manipur amasung Mizoram da leiba miyoi singna sijinaramba number singni hariba GST asi sijinaraga masing yamlaba petro chemical sing order loduna B2B pharmaceutical प्लेटफॉर्म की खुथांगदा म्यांमार दा सुंगननबा ड्रग लैबदा सिजनै मसिगी चावरबा खुदमदी ड्रग स्मगलर सिंगा समनबा इंडिया की ड्रग माफिया सिंगना इंडिया अमसुंग म्यांमार गा लोनबा निंगथिन संबल खादबा मफम मिजोराम की ओइना चंफाई अमसुंग जाखौथार अमदी मणिपुर की ओइना मोरे तमु कॉरिडोर सिंगदा हारिबा ड्रग सुंगबदा सिजनबा पेट्रो केमिकल असि म्यांमार दा पुसिलिबा मतुंग म्यांमार दा बेस तौबा ड्रग फैक्टरी सिंगना हेरोइन पाउडर अमसुंग मेटाफेटामाइन सेमलगा मणिपुर की मोरे मिजोराम की जाखौ थारोमदा पुसिलकपगा रूट लंबी असि खंगबा ngamle amadi investigating agency singna makhatana thijinbada digital forensic amasung financial analysis tauba matamda Assam gi Karimgarh Abu Saleh Saib Uddinna West Bengal da lupa crore 13.93 gi deposit tauba thengnare Aizawl dagi Lalampari na lupa crore 62.9 tongan ba account singi khuthangda Assam da deposit tauba thengnare hariba tongan ba account sing asi Mizoram Manipur, Nagaland, Tripura, West Bengal amadi Delhi dani hari aduga Mizoram da base tauba Henry Associate nasu lupa crore 19 dagi crore 12 phawbagi value oigadaba pharmaceutical chemical sing tongan ba India da base tauba factory sing dagi order tawduna lokthokibagi record chu phangba ngamkhre hairi Manipur hauzik thokliba irang asigi matangda lanjenariba singa khwaidagi naknana awa ana tanariba party asi BJP khaktani haina BJP Manipur State Unit ke President Adhikari Mayum Sardana phongdokre moya Imphal thana awang lekai da pangthokpa Atma Niba Bharat Sankal Abhiyan Vidhan Sabha Sammelanda saruk yaraduna wapamasi phongdokhibani thoromaduda Manipur Legislative Assembly ke Speaker T.A. Satya Brata moya Imphal Assembly Constituency ki MLA K Robindro amadi atai party की लुसिंगबा कयासु सरुक याखी पार्टी असिना लांजेनरिबा मियोय सिंगिदमक्ता अंगांग उनगदबा नुपी सिंग खंदोक्तुना तोकाइबा रिलीफ कैंप अमा हांगदोक्लगा हौजिक फावबा पुन्ना अंगांग चनीगा अमा उनखरे कांग्रेस पार्टी की ओइनासु नुपीगी लैरिबा लुसिंगबी कयाना असिगुम्बा थबक पाइखतपिरबदी हेना अफबा ओइगदबनी इरांग असि थोक्रबा मतुंगदगी पार्टी की एमएलए कयाना अंगम्बा थाक्ता मतेंग पांगनदुना लाक्ली मतुंग तारकपदसु अंगम्बा थाक्ता मतेंग पांखिगनी हाइरी Masing yamlaba IDP singna makoi masa gi yumda hanjin handaba tarabadi relief camp tasu amuk hanjillaroi Kangla gi gate mamangda yarektuna leigani haina kongjang changsilaba matung police na mafam adudagi tanthoroklaba matungda uripok asom lekai community hall da kokomi gi thongmi sing tongan ba loop sing amadi ima loop kaya ga loinana IDP singna hojik thengnari ba awaba sing asigi matangda khana nainaba mifam ama pangthokre haina kokomi gi kanbena khoraizum athobana phongdokre wafam asida mahangna makhatana phongdokpada IDP gi maikei
2020 की December tha asi phawbugi manungda mayumda hanjinhanabagi damakta sarkarna thabak paikhatgadabani haukiba mamangi matamda India government ki mihutsing amadi governor masa yauna phamkiba mifamgi matungina December thagi manungda periphery da lairiba IDB sing masa masagi yumda hanjinhanabagi thorang loire haiki maduna December tha asi numit 38 ni na sai tha asigi manungda hayengdagi hauna uripok maikeida Sangai Festival pangtokpa yaningdabagi khongjang saruk yakiba ireicha intellectual sing akang ai sing saruk yaraga ngasidagi hauna rally amadi khongjak sing changsilagani hairi Ngasidagi haugadoriba parliament ki ningtham mifamda opposition ki maikeidagi tongan state amasung union territory 12 da paikhatliba electoral result ki special intensive revision ga mari lainaba wafam pukhatnaba thorang toba loikhre Bihar ki assembly election da BJP na luchingba NDA na mai pakraba matungda maru oiba bill kaya maruk ningtham mifamda puthoknaba thorang loikhrabani sitting 13 leigadaba mifam asida maru oina Higher Education Commission of India bill amadi atei draft legislation Nipan Pukhatnaba Thorang Tauri Ningtham Mifamgi Mangoinana Parliamentary Affairs Minister Kiran Rijijuna Political Party Pumnamaki Floor gi leader singa unaduna handaki mifam asi mawong maril chumna pangthokpa yanabagi matangda khana nainaki lengangna pakhitgadoriba Thorang Tauriba Higher Education Commission of India Bill asi pass Tauraga ek oina chanaba tarabadi University amasung atai higher education institution sing yengsinaba commission ama lingkhatlagani National Highway sing paktok chakthokhanabagi lam loksinbada kudong chadaba mayoknanabagi damakta pandamda National Highways Bill su pukhatnaba thorang tauri haina phongdokhi Haukiba irai numiki ayu anganba pung mari makhairom taba matamda Tengnopal district ki manung chanba Indo-Myanmar border da leiba Saibol khulda sakhangdaba khulai paiba singna ambush chathaduna AR personnel mari asok apan nangankhiba thodok adugi matungda Assam Rifles na chathagiba operation da district asigi manung channa leiba Pengpalep Lokchau anigi marakta leiba akhannaba bunker amadagi IED manga phangba ngamle thododuga mari leinana defense spokesperson gi maikeidagi phongdokpada Assam Rifles ki maikeidagi Norman routine patrolling pangthoklingai manungda sakti leiraba IED manga phangba asina security da achoba threat ama pire patrol team adugi maikeidagi Pepalet amasung Lokchau anigi marakta mamangda amukta thengnakidaba tonganba makhalgi underground structure ama leiramba thengnabadagi security singi maikeidagi mafam aduda sangsinduna thiba humbagi thabak chathaki maduda akhannana saba bunker adugi manungda sakti leiraba IED manga adu losillaga leiba thengnakhibani hari bomb sing adu leire khangbadagi bomb disposal squad sing laktuna hariba bomb sing adu asoi angam yaudana loktholaga defuse tawkhre Defense spokesperson asigi maikeidagi makhatana haikibada Saibolda khulai paibasingna Assam Rifles ki patrol party amada ambush tawrakiba thodok matung jaga aduda ahenba forcing deploy tawkre lunana makhatana operation chathari Indo-Myanmar border gi Manipur ka lonariba kilometer 434 ki saruk sing asi ayambana border fencing khadabana militant sing chatok chasin tawba yauna aina yadaba miyoy sing amasung smuggler singna pak chauna drug smuggler gi thabak sing chathabagi chatok chasin tawriba kaya asi thingnaba honabada security force da khudong chadaba kaya mayoknai Churachandpur, Tengnopal, Chandel, Kamjong, Ukhul district ki lamkai gi saruk sing asigi singi saruk oina tawba khudong thiningai oiba international border ngak senbagi daida asi Assam Rifles na lowri hairi Chanabi amagumna babokta sel thaba hajingpo numita ke kakpa khudop sinaba phijang khanbada ahenba tawba pumnamak athingba thamnaba warep laure haina youth welfare club ningomthong sairem leirakna thadorokpa chirol amana phongdorakli chirol asina hai lai oikraba ipa ipu haktaktagi chanaraklaba pokpadagi siba phawbada pangthokliba thoram singda miramgi chanabi amadi chenjau paiba singi matangda chanabi sing hapsilakpadagi indigenous people singda chauna kudong chadaba mayokna hale hiramasiga mari lainana WYC na sinduna haukibe irai numita laikai oiba mifam ama phamlaga club asina konba mafamda lining laisonga mari lainana thoram sing pangthokpada soibe yadraba chanabi amagumna launa rakliba babokta sel thaba hajingbo numita ke kakpa khudop sinaba amadi phijang khanbada kahena sel changhaliba khudingmak athingba thamle ngasidagi athingba sigi mayokta thabak tawraklabadi lupa 50 fine longnaba warep lawre haire
आई इसाना लीडर ओइगे हारिबा मखे अखोय मसेल के मरक्ता अपुनबा हाइबदु ओइबा ngamloi स्कूल कॉलेज अमदी यूनिवर्सिटी की मिखलदा माई पाकलबा सिंगना ngasigi माई पाकपगी हराव तयामना ओगलिबा सिदगी थौ पुरकलबा मतुंगदा महाकना मिखल माई पाकत्रिङैदा तौगे हाइना कलंबा थबक सिंग अदु पांगथोक्त्रिबा मखै माई पाकले हाइना लौरोइदबनी हाइना mahut amasung IPR gi director NG Utamna phongdokre EMU na sinduna loop asina support toba musu amasung DMU gi makada leiba college sing amasung higher education singi mai paklaba secretary sing harau tayamna okpaga loinana ningol chakobogi thoronga mari leinana director NG Utamna wafam asi phongdokhibani mahakna makhata na phongdokpada mikhalda mai paklaba sing asina lairiksu tamhongnaba honabaga loinana lebaki samaj ki thabaksu tawbada ani asigi balance tawraga chatkadabani apunba amata oina haibasi manipur sanaraga wakhal taminaraga wari sanaraba matungda wakhal taminaraba matungda apunba nungsinaba purakani masigi mahuta nungsinasi haiba aduga aina leader oige hairabadi apunba haibasi oiroi aina oidrabasu matik chaba amana leader oiraga madugi makhada punna thabak tawminaraba matamda apunba nungsinaba leigani haiki Mizoram da leiriba Myanmar gi refugee charuk ahum thopagi anirom biometric enrollment tawba loire haina state adugi home department na phondokre hojik state aduda changjapam loduna leiriba Myanmar gi refugee sing foreigner identification portal da register tawbagi thabak pakhali hojik July thagi tongan ba district 13 da enrollment drive chathaduna lakibani home department gi official singna haiki madudi Myanmar dagi changlaklaga changjapam loduna leiriba migi masing tamna hengalakle refugee lising kuntra chanipal taramanga oirambadagi mamang chayolda lising kuntra chamapal sumna nipal yore biometric enrollment tawbada migi masingna lising taramapal chamari yankai nipal yore Myanmar ga lonaba Mizoram gi Champhai district refugee masing khwaidagi yamna changlakhi hariba district aduda refugee lising 300 rom leiri makoigi manungda miyoi chada nipumda enrollment tawba loire hari India gi oina National Earthquake Safety Code phongkibaga loinana khwaidagi khudongthingai oiba mongda yuwa haganba mafamsingi manungda Manipur amadi awang nongpoki state sing yauri Bureau of Indian Standard BIS na phonglakiba report matung inna India gi miyoi mari kudingi ka hena khudongthingai oiba mongda yuwa haganba mafamda leiri hana earthquake zone mari leirambadagi mangada hengalakpaga loinana lebak asigi apunba saruki chada humhumathoi da ka henba akan mongda yuwa haganba mafamsingi manungda challe hari National Earthquake Safety Court kanagumba masagi lana yum sabada matau karamna design tawgadagi haiba wafamsu mayek sengna palli ningthina khanghairaba engineer singda tanaraga United States amadi Japan na chingba lebak singda tawbagum mafam asida su ningthina design tawraga yuwa harakpa matamda kudongthiba thokloidaba mongda yum sabagi tangai fadaba leire hairi nongna phonglakiba National Earthquake Safety Court asida zone taruki manung chaliba Manipur yauna awang nongpoki state pumnamak akhanna section thorang lokhatpa matam oire hairi IDP amasung miyamgi apambagi mayokda Manipur Sarkar gi maikeidagi lupa crore tarmanga kaithoktuna tourism festival ama oina pangthokliba Manipur Sangai Festival miyamna saruk yakhidre festival asigi manung channa ngarang numidang wairam kumal lampakta pangthokiba British band blue gi musical concert adu natana festival asiga mari leinana pangthokpa atai thorom singda mai pakhidre numit 10 ni sumna chatharakiba festival asi Manipur Governor Ajay Kumar Balana saruk yaduna ngasi numidang wairam borta losinbagi thoram pangthokre official singi data gi matung ina haukiba lisingani kunithoi da pangthokiba Sangai Festival adudadi punna visitor lakh ani lising taramapal saruk yakhi hariba visitor sing adugi manungda foreign tourist kaya su festival asida saruk yaba lakhi adubu tha asigi kunma thoidagi numit 10 ni chupna Imphal East ki hapta Kangleipak main venue oiraga pangthokiba Manipur Sangai Festival asida governor gi maikeidagi miyamna mapung phana saruk yanaba appeal tawkrabasu kanaba mai fangkidre festival asigi manungda IDP singna akanba protest chathaki Manipurda ingtapa hanjile hairabanina IDP sing yumda hanjinjarage haina IDP singna chathakiba protest manungda security force ka muknabagi thodok kaya su thoki hariba thodok sing aduda IDP personnel taragi matakta aso apan nangki festival gi main venue da hangkiba stall sing visitor amata laktabana pumhang hangki security gi maikeidagi
Festival asida protester singi maikeidagi yakai tugaiba piraktanaba akanba section thorang kaya lokal labasu festival asigi damak sakhiba stall ayamba pumhang hangki adubu hana deposit toksiluba stall kharadi ngamingtagi oina famki stall sing adugi marakta Kolkata amadi atoba state kharadagi stall kharasu yauki mai pakpa fast food sanapot yonba amadi phirolgi stall khara government department singi stall kharadi visitor sing laknadrabasu festival loiba fawba hangki mai pakpa festival ama oikidrabasu schedule gi matung inna festival asiga mari lainana borta cultural gi thoram singsu pangthoki Makha tarakpa aroiba pauda editorial kalam dagisu aroiba pau lokachari mitopna sinfam mulandraba amadi drug lalonba thinglabadi tangdu leitaba purakani Manipurda mitop ki isau thokpadagi yelongmi singdagi mitop singna masing henjilakhiba amadi makoina sinfam munkibagi wathok leiri yellow phuruk ki miyoi singdagi mitop singna masing henbagi wathok leiri basi laina loba yadaba phuruk ki kangkhol mutkhiba yabagi aruba phibam leirakadoribani nakal amaromdana illegal immigrant singi maraktagi makoina lamdam asigi yelongmi sing makoina lam asigi mapuni haibagi claim tawbaga loinana state asigi manungda amadi makoigi oiba tongan legislature leijaba union territory lengak semlaba landarakuna Yelongmi Meitei sing hatpa amasung yumkai mai thaduna war crime chathakiba sahi ahum mapung phajilakadore adubu wathok asigi warapsin purakpa ngamdana haujiksu leiri Manipurda illegal immigrant amadi lebak asigi masing yamba tongan community singi miyoi sing changlaktuna state asigi apunbagi saktam thugainaba amadi Yelongmi singi kangkul muthatnaba honaba sing asi matam chana thinghaudarbadi illegal immigrant singna khulingba lamdam oikragani lebak asigi awang nongpok sidaida leiba Manipurgi apunbagi saktam amadi Yelongmi singi punsi kanaba honabada tangai fadana illegal immigrants khandokpa drug lalonba amadi popi thabagi thabaksing thingba mathok tai English ingani kulumdoi me ahumdagi Chin Kuki jo narco terrorist singna Yelongmi Meitei sing hatpa lefanba apunbagi saktam matam pumbagi ngakna thamge hairabadi mitop sing khandokduna makoi gi maramda halanbikho NRC chanahanba amadi popi thaba drug lalonba thingba mitop singna munkraba sinfam sing amuk hanna munduna paisinba ngamlaba matamda Meitei gi pal thingba ngamgani amadi masida leptana sangsil lakiba mitop singna apunbagi saktam thugainaba amadi Yelongmi singi kangkhul muthatnaba honabada tawgadaba amadi tawroidaba khangna chatpa mathok dai makhoi sing adu phuba chaiba amadi hatpa tupana singba crime sing chathaba tawroidabani state asigi ngasi amadi tunglam chatta oirakadaba phimam sing adu ningthina khanthaduna makhoigi damak mayumda halan khinaba wakal taminaba matok tai loinana yumlonaba state singa matam pumna makta nungsi chanana laiminabagi damak ngamkhaigi achetpa sambal khaba matok tai mitop singna lamdam asigi miyamge sinfam munba ngamkhribasi matok karamna oirakhibano haibadu nainabagi iroinana thabakta chilhau thidana suba nomagi hainabi thamba tarabadi mitop singna makhoigi sufam nomfam lairaktabadagi maranai oina maramdamda adum hanjakhigani loinana popi thaba drug lalonba narco warfare chathaduna mihat mipun chathariba criminal singi oinadi lengangna makhoigi mathakta logi oiba thabaksing lokhatpa amadi thingba mathok tai lengangna logi oiba thabaksing lokhatpa matamda thingba ngamdrabadi military crackdown chathafam thui lengangna lebaki saktam amadi miyamgi punsi kanaba honabagi mahuta landarakhiba singbu yoktuna thamba amadi miyamgi punsi amasung lanthum ngakchenbagi thabak lokhataba tarabadi miyamgi maikeidagi wakhok lan Civil War chatharakpa matamda lengakna kari tawgadage miyamna phuruk kanjanaba lokalakpa khongthangda lengaki akhaba miyeng yengpham thokte